Wari tabiriba mayambu ikoknona taramna oksari ngasigi wari ase asengma thokiba thawdok amakakni yam tamthireba mafam gi wari amakakni aina atopa state kya thokpa thawdok kaya mata hanjakre Mexico India gi mafam kya thokpa Japan wari kaya mata hanjakre ngasigi wari asina South Korea da thokpa thawdok amakakni South Korea gi 100 oiba jaga yamna tamthireba mafam GONJIAM hospital mayam video si makata na adumak yingbiyo video si yengbana hena wakan tagani kanjay hospital asi aina uchariba hospital asi yamna chawba hospital amakakni mafam asida kari thokliba haibadi wari si taminarasi hospital asida nurse doctor hospital asida layengduna leiba miwai kaya makoin angakpa thawdok kaya ma thingnarami anaba kayana makoigi machimbana soli bullae hajuna makoina tatana soli hai angawba kaya ma yaurakki aduga nurse kayana hospital asida anaba yengba loiraga tholakpada matungda mi inarakpagi khonjen kaya ma sutai hai tok launa aduga hospital asida night duty taba doctor kayana ahingna tumba matamda makoigi thong aduda kana nambagi khonjensu kaya ma tai hai thong thinbagi khonjensu mafam adudagi tattana tari hai makoina thong hangtoga yenglubradi kanasu leiba ude makoina hairi aduga mafam aduda security oiba gate ngakpa mioi kayana numidang theng kanda pung 12 makai baro muk tara kanda hospital adugi manungda floor mathakta kabigi khonjensu makoina tai hai aduga makoina kanano athengba hingsida mathakta kari basi haiduna chenkhatlaga yenglubadadi kanamta layamde haire aduga sawum mama makoigi tungda kanna samkhiba sangumba thawdok kaya makoi thingnaba jani aduga mafam aduda security oiba mioi kaya ngawba fawa yaunakhi tokpa kaya yaunakhi doctor kayana khanaraba matungda hospital adu lock tawduna thamkhi aina uchariba masimakni ngasi fawa asomna gate londuna thamli napi mayamna pusong songi gate asisu jengbiyu gate asi ngasi fawa lock tawduna thamlibani aduga nakliba mana hospital asida kari laige hajuna mioi kaya thijanba laknare mafam aduda mioi taruk amakha makoi taruk hospital aduda kari laige hajuna thijanba lakhi makoi 100 oiba jaga yamna thijanba mioi taruk amakhakni sumnagi nupa ahum ga nupi ahum ga mafam aduda kari laige hajuna thijanba lakhi makoina jangakpada angakpa thawdok kayama makoina thingnakhi makoina tambada hospital aduda thawai nupi amagi thawai makoina ui hai makoi mafam aduda yamna wakhi thokpa ngamkhide matang puina makoisu mafam adudagi thokpa pahe ngamkhide makoina mafam aduda angakpa thawdok kayama thingnakhi makoigi marakta khadong thiba kayasu yawki hai makoina video nambada makoina yumda halakpa matamda makoigi camera da angakpa video kayama makoina namduna purakhi makoigi marak aduda napida thawai adugi changba
ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯍꯥꯏ ꯃꯈꯣꯏ ꯌꯥꯝ ꯋꯥꯅ ꯃꯌꯨꯝ ꯌꯧꯔꯛꯈꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯐꯅ ꯀꯨꯏꯅ ꯊꯣꯛꯄ ꯉꯝꯈꯤꯗꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯎꯅꯕꯗ ꯃꯈꯣꯏꯅ ꯄꯥꯎ ꯇꯝꯕꯗ ꯇꯨ ꯆꯣꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯅꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯅꯥꯝꯇ ꯆꯪꯍꯟꯗꯦ ꯂꯣꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯤ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯌꯥ ꯑꯃ ꯂꯥꯛꯅꯩ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯅꯗꯦ ꯃꯐꯝ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯖꯒꯥ ꯑꯃꯈꯛꯅꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯐꯝ ꯒꯣꯟꯖꯤꯌꯝ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ